ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯖꯧ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯪꯁꯤꯡꯗ ꯈꯟꯅ ꯅꯩꯅꯒꯅꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯥꯎꯖꯦꯜꯅꯤ ꯑꯗꯨꯅ ꯃꯁꯤꯕꯨ ꯇꯥꯗꯕ ꯇꯧꯕꯤꯒꯅꯨ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯃꯣꯏ ꯀꯟꯕ ꯃꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯃꯣꯏ ꯀꯟꯕ ꯃꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯟꯁꯤꯜꯂꯛꯄ ꯑꯣꯏꯗꯅꯕ ꯀꯟꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯀꯟꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯂꯣꯏ ꯏꯖꯤꯀꯦꯜ 11:17 ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯃꯈꯣꯏꯗ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯑꯅꯧꯕ ꯊꯃꯣꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯜꯂꯕ ꯃꯇꯝꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯑꯔꯣꯏꯕꯒꯤꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯀꯟꯕ ꯊꯃꯣꯏ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯏꯁ꯭ꯋꯔꯅ ꯁꯣꯛꯄꯗ ꯈꯪꯕ ꯊꯃꯣꯏ ꯑꯗꯣ ꯄꯤꯒꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯐꯖꯗ꯭ꯔꯥ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ ꯅꯤꯡꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯉꯝꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯇꯪꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯥꯏꯟꯁ ꯑꯁꯦ ꯉꯝꯂꯤꯕ ꯃꯈꯩ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯕ ꯑꯁꯤꯅꯤ ꯄꯣꯜꯅ ꯄꯥꯈꯣꯟ ꯆꯠꯄꯒꯤ 23:13 ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏ ꯏꯁ꯭ꯋꯔꯗ ꯑꯃꯗꯤ ꯃꯤꯁꯤꯡꯗ ꯋꯥꯔꯧꯕ ꯂꯩꯇꯕ ꯊꯃꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯗ ꯌꯥꯝꯅ ꯋꯥꯕ ꯑꯣꯏ ꯃꯁꯤꯃꯛ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈꯤ ꯃꯇꯝ ꯑꯃꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯃꯤ ꯈꯔ ꯑꯩꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯊꯣꯛꯅꯤꯡꯂꯝꯃꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯝꯊꯣꯛꯅꯤꯡꯕ ꯑꯗꯣ ꯎꯕꯗ ꯑꯩꯅ ꯌꯥꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯤꯗꯨꯅ ꯃꯁꯤꯒꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩ ꯑꯗꯨꯝ ꯐꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯈꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯄ꯭ꯔꯤꯆꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯣꯛꯍꯟꯕꯤꯅꯕ ꯑꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯁꯦ ꯇꯧꯔꯒꯗꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯐꯥꯎꯈꯤꯅꯤ ꯍꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯈꯟꯊꯕ ꯉꯝꯕ ꯑꯃ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯒ ꯊꯧꯖꯥꯜ ꯌꯥꯝꯅ ꯂꯩꯅꯕ ꯄꯤꯅꯕ ꯑꯣꯏꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯈꯣꯏꯗ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯍꯟꯒꯗꯕ ꯑꯗꯣ ꯎꯍꯟꯕꯤꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯣꯛꯍꯟꯕ ꯑꯣꯏꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯌꯥꯝꯅ ꯇꯣꯟꯊꯖꯗꯨꯅ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯀꯣꯟꯁꯦꯟꯁ ꯑꯗꯣ ꯏꯁ꯭ꯋꯔ ꯑꯃꯗꯤ ꯃꯤꯒꯤ ꯋꯥꯔꯧꯕ ꯂꯩꯕ ꯑꯗꯨꯅ ꯃꯣꯠꯁꯤꯟꯍꯟꯗꯅꯕꯅꯤ ꯃꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯦꯊ꯭ꯌꯨ 11:1 ꯋꯥꯍꯩ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯁꯦꯠꯇꯠꯂꯒ ꯑꯩꯒꯤ ꯋꯦꯂꯦꯠꯇ ꯍꯥꯞꯇꯨꯅ ꯗꯔꯀꯥꯔ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯄꯥꯅꯅꯕ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯋꯥꯁꯛꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯁꯣꯛꯍꯜꯂꯔꯣꯏ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯣꯛꯍꯟꯒꯗꯕꯒꯤ ꯍꯣꯠꯅꯕ ꯑꯗꯨ ꯂꯩꯔꯤ ꯑꯩ ꯀꯅꯥ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯁꯨꯝꯅꯀꯅꯥ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯃꯨꯛꯇꯨꯅ ꯂꯩꯕ ꯑꯁꯦ ꯏꯁ꯭ꯋꯔ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯩ ꯀꯥꯏꯅꯒ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯉꯥꯡꯕ ꯇꯥꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯛꯂꯛꯄꯗ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯌꯥꯝꯅ ꯑꯄꯟꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯧꯔꯤꯕ ꯑꯁꯦ ꯅꯁꯥꯅ ꯅꯁꯥꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯖꯅꯕ ꯅꯠꯇꯦ ꯃꯗꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯄꯥꯝꯃꯤ
Nangna Ishwar aina nungsibada chatpa matamda awaba thengnarabasu ai yare. Maramdi nangdi aibu phahanbiba Ishwarni aduna aingonda thamoi sokpa kaya thengnaragasu nahakna aibu hanadagi henna phagathanbigani haina haigadabani. Ishwarna asumna hai potlum puriba amadi thabak wana suribasa aingonda changjarau makhoida pothaba pibigani. Aina nangi apha apun thadok biduna thawaibu tagat tekhatangani aigi potpu ase nakok thakta puzau amadi aigi itau tamzau maramdi aigi thamoidi ing tapi singlemi aduga nangna nangi thawaida pothaba phangjagani maramdi aigi potpudi yangi phai mayam thaurang tawbiro makhata jarake masidi tamthide wade potlum lumde masidi yamna nungaiba thawjalgi oiba potpuni ai mayamda wahang khara hange nakhoi marup singa loinabada nungaiba misak oirabra nakhoi mibu thuna ngakpiba ngamba aduga warauba heitaba mising oirabra aikhoi asumna isana isa ithantada wahang hangjaba ase yamna darkar lei ado aina haijaningbadi nakhoina aibu pelhange haina hotnaragadi nangna thabak yamna kanna suba darkar leigani habidi ai pennabagidamak thabak kaya ama tawba darkar tagani adubu maduna nangbu tasengna wahanbata nattana madugi kanaba karisu leiroi aikhoina mi singidamak pennanaba tawroidabani habidi mi singna aingonda kari hairi kari tawri aise phatte haikhigedra haibasing ase thadokpa darkar lei ngasi mayamna warep ama lobiyu madudi masigi matam asidi ai isabu sengtok nanthokduna semgat chanaba matamni aduna Ishwarga aiga loinanaba matam kaithokani haiba asini mipum khudingmak ase nangi seba tawnanabagidamak natraga nangna kanagumbagi seba tawnanabagidamak hingliba natte haiba ase kana khangbibagi aina haijabadi amagi seba tawganu haiba natte tawgadabani adubu nangna thabak mayam ado macha naina mathang manaw naina tawba ngamnanabagidamakta nongmagi khwaidagi ihan hanba ayuki matam ado Ishwarga loinau mangonda matam kaithou haijabani aisu aina haugalakpa matamda aigi huigi makokta nanthabiba natana kanagasu wari sanade aina wari kana amattaga sanadringai amadi thabak amatta tawdringaida Ishwarda matam hanapi aina asumna tawriba asina aibu sembiriba Ishwar mahaki machat ado aigi nongda saukhat halibani masi aikhoi pumnamakna tawba darkar oi amen aina ahanba Ishwarga ayukta loinanaba matam kaithokpa haugalakpada aigi isa singna complain yamna tawraki Ima nang nungtigi ayuk khudingi masigi ka manung asida adum changdoira aikhoigi breakfast ka amatta sembiraroidra haina hanglami maduda aina masigi ka asida leirikhai nakhoigi punsida hena nungaiba aphaba oirakadawribani haiba ase thajau haina makhoida khumlami matam kharagi matungdadi makhoina mado khanglakpagi complain tawba tokre makhoina oina ima nangi ka aduda changlo haina hairakli nangna Ishwargi loinabiba aduda tingduna natraga leptuna leiragadi maduna nangbu Ishwargumna ingtappa ama oihangani jisuna hai thabak wana suribasa amadi potlum puribasa aingonda lao aina nakhoida ingthaba pigani amen Ishwarna aikhoida mahakna sokpibada khangba ngamba thamoi ama pibiba ase Ishwargi asoba thawjalni Ishwarna miyoiba amabu aphabada honghanbirakpa asina aikhoigi mitna uba khwaidagi chawba angakpa thabakni aina program ase loisinjadringaida atopa thamoi makhal anigi matangda haijahoge aina thajaba leiba confidence leiba
ꯊꯃꯣꯏꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯃꯁꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒ ꯃꯤꯁꯛ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯗꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗ ꯑꯃꯠꯇꯗ ꯊꯝꯃꯣꯏꯗꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯒꯅꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨ ꯈꯛꯇꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯀꯜꯂꯕ ꯄꯜꯂꯣꯟ ꯈꯔ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ꯫ ꯅꯪ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯩ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯈꯥ ꯇꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯑꯩ ꯑꯣꯏꯕꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯆꯦꯠꯄ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯑꯗꯨ ꯂꯩ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯗꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯒ꯭ꯔꯦꯗꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯝꯅꯗ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯈꯪꯅꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯦ ꯐꯖꯅ ꯇꯧꯖꯔꯤ꯫ ꯃꯁꯤꯗꯤ ꯀꯣꯛꯀꯤ ꯑꯣꯏꯕ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯅꯠꯇꯦ꯫ ꯑꯩꯅ ꯑꯃꯨꯛ ꯐꯪꯕ ꯗꯤꯒ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯂꯝꯕꯤꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯒꯤ ꯗꯤꯒ꯭ꯔꯤ ꯀꯌꯥ ꯑꯃ ꯐꯪꯖꯩ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯄꯥꯕ ꯃꯇꯝꯗ, ꯍꯩꯁ, ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯤꯅ ꯍꯥꯏꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯀꯤ ꯑꯣꯏꯕ ꯃꯍꯩ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯗꯒꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅꯅꯕ ꯅꯪꯕꯨ ꯁꯦꯝꯒꯠꯄꯤꯔꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯥ ꯄꯣꯟꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯣꯏ, ꯅꯪ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯍꯩꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕꯗ ꯀꯥꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥ, ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯂꯝꯕꯗꯤ ꯌꯥꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯩꯁꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯄꯣꯟꯒꯅꯨ, ꯃꯔꯝꯗꯤ ꯅꯪꯅ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ, ꯖꯣꯏꯁ, ꯅꯪꯅ ꯄꯨꯜꯄꯤꯠꯇ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯊꯥꯖꯕ, ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯍꯟꯒꯅꯨ, ꯃꯔꯝꯗꯤ ꯃꯗꯣ ꯃꯥꯡꯂꯒꯗꯤ ꯃꯗꯨꯒꯤ ꯃꯤꯇꯤꯡ ꯑꯗꯣ ꯂꯥꯏꯐꯠꯇꯕꯗ ꯄꯤꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩ, ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯊꯧꯅꯥ ꯐꯧ, ꯄꯥꯡꯒꯜ ꯀꯜꯂꯨ, ꯅꯤꯡꯍꯟꯅꯒꯅꯨ ꯑꯃꯗꯤ ꯊꯥꯖꯧ, ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯖꯦꯁꯇ ꯂꯣꯏꯅꯈꯤꯕꯒꯨꯝ ꯅꯪꯉꯣꯟꯗꯁꯨ ꯂꯣꯏꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯣꯖꯦꯁꯀꯨꯝꯅ ꯅꯪꯁꯨ ꯑꯣꯏꯌꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏ, ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯥꯖꯕ ꯑꯗꯣ ꯅꯈꯣꯏꯗ ꯐꯥꯎꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯥꯖꯧ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯍꯤꯡꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯊꯥꯖꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯗ ꯌꯥꯁꯤꯟꯅꯖꯗꯨꯅ ꯅꯪꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯆꯪꯁꯤꯟꯖꯔꯒꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯗꯨꯗ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯐꯥꯎꯕ ꯑꯁꯦ ꯂꯣꯏꯅ ꯐꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯗꯨꯗ ꯊꯧꯅꯥꯒꯤ ꯃꯇꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯕ ꯍꯥꯏꯕ ꯑꯁꯦ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯦ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯒꯅꯤ, ꯏꯁ꯭ꯋꯔꯅ ꯃꯁꯦ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯁꯦ ꯑꯩꯅ ꯊꯥꯖꯩ, ꯑꯗꯨꯅ ꯑꯩ ꯃꯁꯦ ꯁꯨꯛꯇꯧ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯦꯞꯄ ꯑꯗꯨꯕꯨꯅꯤ꯫ ꯑꯃꯦꯟ꯫ ꯃꯤ ꯑꯇꯩꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯇꯣꯛꯎ꯫ ꯑꯣ, ꯅꯪꯗꯤ ꯃꯁꯤ ꯇꯧꯕ ꯉꯝꯈ꯭ꯔꯦ, ꯑꯩꯗꯤ ꯉꯝꯗꯦ꯫ ꯅꯪꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯕꯛ ꯐꯪꯈ꯭ꯔꯦ, ꯑꯩꯗꯤ ꯐꯪꯗꯦ
haina tauba ase tokthok asumna tauba asina Ishwarna atopada pibiriba khudolsing ado uraga nungaijaba phawba ngamloi nangse Ishwargi mafamda mamal yamna leiba amani Ishwarna nangidamakta achauba thaurang ama langbiri aduna nangna mi amaga mananaba hotnabagi darkar tade nangi khongsat ado ingthana chatlu amen nakhoi kana kana mananaba hotnabagi darkar tade nangi khongsat ado ingthana chatlu amen nakhoi kana makhoi masagi matangda teaching asidagi karigumba khara phangbibage nangna pamdaba lambi ama nangna thengnaraba adubu pamdriba adudagi thaidoknaba karigumba thabak amattadi tauba ngamdaba oiragadi ngasimak madugi matang aduda ingthaba leihalu karigino khangbra masi aranbani kanana hairibano adugumba chamamnabasing ado nakhoinadi khangde adubu maduna nangi punsi adudadi panduna chatli nangonda thajaba leihanba darkar lei thagat isai kuntaret ke ahumda asumna hai nangi thamoi ado chumhallu thajabagi thamoi oihallu ai Kristada thajaba amani aina aranba kaya tawkhre khangi aduga aigi punsigi asangba khongsat amasu satkadawribani haiba asisu aina khangjai adubu Ishwarna aibu yamna nungsibi amadi mahakna aibu ngakpi haiba asida thajaba asina aina pumnamak tawba ngamhangani thagat isaigi pandup kuntaret pada ahum masida asuna hai lanmi tengol amana aigi mayokta lansang sagatlabasu aigi thamoina kiba leiroi aigi ithakta lan hauраklabasu matam aduda aina setna thajana leigani aduga makhada aina Jehobada hiram amakhak nijai aina mado thijagani aina Jehobagi ningthijaba yengjanaba aduga mahaki ningna sangda dhyan tawjanaba aina Jehobagi yumda aigi punsi chupa leijaba asini maramde mahakna aibu awa anagi matamda magi leifamda lotpigani mana aibu magi fiumgi aronba mafamda lotpigani nungjaw amagi mathakta mahakna aibu thangatpigani matam aduda aibu koisilliba yeknaba pumnamakki mathakta aigi kok thangatpigani karamba kandano aikhoigi kok thangatkadawriba ase pada marigi asida aikhoina tawraba matam adudani aikhoina Ishwargi loina biba aduda luptuna leiraba matam adudani aina khaurangjaba adudi Ishwarbu thijaba asini maduna magi loina bibada adum leiduna magi phajaba sing ado punsi chuppa uba phangnabani aina posak kaya ama yaudana thabak kaya ama tawba ngami adubu Ishwargi loina biba yaudanadi karisu tawba ngamloi aikhoigi hotna zaman aduna aikhoibu pelhanbadi ngamloi aduna aikhoina tawba ngamdaba ado tawba ngamnanabagidamakta Ishwarbu matam chupada thagatjagadabani mayam pumnamak haibiyu ai thajagani Bible na makhal kayagi thajabagi matangda wahai kaya ama yauri adubu aina ngasi haijagadabadi ngakpiba heiba amadi thaujal heiba thamoi ama oina lengdana leinabani masi oinanaba hotnaba ase Ishwar thajaba singi khwaidagi maru oiba amani aina thajabadi masi Bible da yamna irambagi natte habidi lai fattabana aikhoibu wahannaba sauning hannaba khatna zainaningnaba amadi malom thamnaba oinanaba matam chuppada adum hotnaduna talai masidagi nanthoknabagi upaidi aikhoina ngakpi heiba amadi thaujal heiba thamoi ama leiraba matam adu khaktadani yamna sauganba ani pullaga thabak tawminnaba yadaba Christian kaya amasu lei adubu madugi masat ado aikhoigi oigadaba natte adubu makhoi da phawriba pukninggi ihulsing aduda adum satnaba aduna masi thokhalibani aduna nangonda phawriba ado mawa laurunu adubu Ishwarna nangonda tawhanningbasing ado oina adum taw kanagumbana nangi
ꯊꯃꯣꯏ ꯁꯣꯛꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯂꯩꯔꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ, ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯅꯕ ꯇꯣꯛꯎ꯫ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯇꯣꯛꯇꯣꯏꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯅꯪꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯔꯒꯗꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯃꯒꯤ ꯍꯝꯕ꯭ꯔꯨ ꯀꯥꯔꯛꯄ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯈꯣꯠꯇꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯏ, ꯃꯤ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯕꯤꯔꯒ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯐꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕꯗꯤ ꯑꯔꯨꯕꯅꯤ꯫ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯖꯣꯟꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯈꯜꯂꯁꯤ, ꯑꯗꯨꯒ ꯃꯤ ꯑꯃꯅ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯖꯣꯟꯗꯣ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯜꯂꯁꯤ꯫ ꯃꯊꯪꯗꯗꯤ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯂꯛꯇꯨꯅ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯍꯥꯏꯅ ꯑꯃꯨꯛ ꯂꯤꯔꯝꯃꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯅ ꯂꯤꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯅꯕ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯔꯣꯃꯤꯌꯥ 12 ꯑꯩꯅ ꯃꯁꯦ ꯄꯟꯗꯨꯞ ꯈꯔꯁꯤ ꯄꯥꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯊꯣꯔꯛꯄ ꯌꯧꯍꯟꯅꯤꯡꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯖꯅꯕꯒꯤ ꯁꯣꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯅꯤ꯫ ꯔꯣꯃꯤꯌꯥ 12:13 -12 ꯐꯥꯎꯕ ꯌꯦꯡꯁꯤ꯫ ꯑꯃꯒ ꯑꯃꯒ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯌꯨ, ꯄꯨꯛꯅꯤꯡꯗ ꯅꯋꯥꯡꯒꯅꯨ, ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤꯁꯤꯡꯒ ꯇꯤꯟꯅꯧ꯫ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯒ ꯇꯤꯟꯅꯕ ꯌꯥꯅꯅꯕ ꯑꯦꯗꯖꯁꯠ ꯂꯣꯏꯅ ꯇꯧꯍꯟꯅꯤꯡꯂꯒꯗꯤ ꯐꯒꯗꯧꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯅꯪ ꯑꯣꯏꯅ ꯃꯤꯒ ꯇꯤꯟꯅꯅꯕ ꯌꯥꯅꯅꯕ ꯑꯦꯗꯖꯁꯠ ꯇꯧꯔꯛꯎ, ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤꯁꯤꯡꯒ ꯇꯤꯟꯅꯧ꯫ ꯅꯁꯥꯃꯛꯀꯤ ꯋꯥꯈꯜꯗ ꯁꯤꯡꯉꯤ ꯈꯟꯒꯅꯨ, ꯀꯅꯥꯗꯁꯨ ꯐꯠꯇꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯍꯟꯒꯅꯨ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ಮಿꯠꯌꯦꯡꯗ ꯆꯨꯝꯕ ꯑꯗꯣ ꯇꯧ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯉꯝꯕ ꯃꯈꯩ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯪꯊꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯆꯥꯟꯕ ꯁꯥ ꯅꯈꯣꯏ ꯅꯁꯦꯜ ꯂꯃꯟ ꯈꯨꯝꯅꯒꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗ ꯃꯐꯝ ꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯁꯤ ꯏꯗꯨꯅ ꯂꯩ, ꯂꯃꯟ ꯈꯨꯝꯕ ꯑꯩꯒꯤꯅꯤ, ꯑꯩꯅ ꯂꯃꯟ ꯁꯤꯡꯒꯅꯤ, ꯖꯦꯍꯣꯚꯥꯅ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯄꯤꯖꯧ, ꯃꯍꯥꯛꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯄꯤꯌꯨ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯑꯔꯥꯕ ꯃꯩꯇꯥꯜꯁꯤꯡ ꯄꯩꯁꯤꯟꯒꯅꯤ꯫ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯉꯝꯍꯟꯒꯅꯨ, ꯃꯗꯨꯕꯨ ꯑꯐꯕꯒꯤ ꯃꯄꯥꯟꯅ ꯐꯠꯇꯕꯕꯨ ꯉꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯥꯏꯊꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯈꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯐꯖꯅ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯣ ꯏꯀꯥꯏ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯣꯏꯖꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯖꯗꯨꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯀꯜꯂꯕ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯍꯩꯊꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯗꯨꯞꯅꯤ, ꯃꯁꯤꯒꯤ ꯃꯄꯥꯜꯅ ꯑꯩꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯉꯝꯍꯟꯒꯅꯨ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯕꯨ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ ꯉꯝꯃꯨ꯫ ꯑꯩꯅ ꯃꯁꯤ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒꯒꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯒꯤ ꯄꯟꯗꯨꯞ ꯑꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯉꯝꯍꯟꯗꯅ ꯂꯥꯏ ꯐꯠꯇꯕꯅ ꯋꯥꯈꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯁꯦ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯗ ꯌꯧꯔꯨꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ 3ꯁꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯂꯥꯏ ꯐꯠꯇꯕ, ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ
nahakna Ishwarga nanga lainaba mari saukhathaningi nangna Ishwarga naknaba mari lainaduna nangi punsigi mafam kayada Ishwarna mateng pangbiduna maipakpa pambiragadi masi ningsingbiyu mahakna haiba khudingmak taurage haibagi thamoi aduma leiba sangi Ishwardi yamna chinglemi aduna nangonda namduna tauhanba suktau taurakloi nangbu ngakpi senbirakpa chumthorakpa matamda nangna thamoi sukthaba yade chumthokpiba haiba asidi Ishwargini chumthokpiba aduda nangna harau nungaiba phongdoksagadabani aduga ninghannaba asidi laifatabagini aina ngasi taksaribasing asidagi nakhoina karigumba khara hanna tauba ngamlamdaba ado tauba ngamlagani haina thajai aduga masi matang asida nangi thamoibu ngakselu haiba audio CD marigi teaching amasu nakhoigidamak thamjari tauba darkar lei aduna masigi CD amadi lairik asi pabiyu masina adomda mateng yamna oigani Ishwarna thaujan bisanu ngasigi numit asi adomna yamna nungaina lenbiba oibiyu Ishwarna thaujan bisanu bye. Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite